ngarang numidang waramda phonggiba pandam pauchedagi lokhacharakanda ngasi tang 13 Manipur Circle News na pathokpagi khudongchaba lojari sakhangdabasingna miyoi mari tamthina phuramle mapung oiba warolda Imphal West District tagi mayang Imphal dagi Bisnupur District ki tawpul chatpagi lambi sembagi thabak tawriba JCB driver amaga miyoi amaga sakhangdaba khulai paiba miyoi marina tamthina phuramle hairi Thodok asing ngarang nungthil pung ama makhairom taba matamda thokhibani hairi hiramasiga mari leinana ngasi mayang Imphal bazar da Khuman United Clubs and Maira Paibi Association mayang Imphal amadi mayang Imphal Bisnupur Road Development Committee na sinduna pangthokpa paugi mifam amada mayang Imphal Bisnupur Road Development Committee gi Joint Secretary KS Binanta na JCB gi driver TS Govindas amadi mayang Imphal dagi chongtham Sarachandra hairiba miyoi ani asi tawpul chatpagi phibam soknaba lambi sembagi thabak tawduna leibani adubu ngarang Creta car angoba ama tongduna lakpa miyoi marina gari matam chana thawat hande haiduna Shyamchandra gi makhong amadi nakong mayada nongmei kapsinbagi mathakta makhoi ani bu tamthina phuramani hairi paumi singa unaba aduda saruk yakiba mayang Imphal apunba Maira Paibi Lupki Secretary TS Rebikana khutta nongmei paire haiduna misam yambo phuningma mawongda phubagi thong asi aningde thodok adu karamba lupna tharambano haiba adu sengdokpirau loinana lengaki maikaidagi su asigumba thodok asida senaba miyoi sing khudakta phabiyu haiki makhataba pauda kanglaipa ki mera pausina phongli KUKI militant singna singdagi kumtharaklaga LOUBUKta sajik chariba sansingda nongmei Kapkhre manungi oiboral taminasi ngasi nungthil pung 2 minute ni phamangarom taba matamda Imphal East District yangang pokpi police station ki manung channa sabungkhok khunaugi maning thangba khuningthek lokol haina khangnariba mafam asida sajik chaduna leiba sansingda KUKI militant singna nongmei kapsinduna hatnaba honakare hairi KUKI militant sing asi sabungkhok khunauga thangnana leiriba tuichin phaimol hairiba KUKI khul asigi singgi saruktagi LOUBUKtamna kumtharaktuna LOUBUKta sajik chaduna leiba sansingda nongmei kaptuna hanaba honarakhibani nongmei kapagi khonjel tabadagi sabungkhok khunauda leiriba state security force ki kangbuna handuna nongmei round kaya kapada KUKI militant sing adu tuichin phaimol KUKI khulgi singgi saruksingda chengkhatkhi hairi Pau asigi resource amana hairibadi KUKI khulai paiba kunmangarom sangram maikaidagi chingchang barengdagi laklaga sabungkhok amadi thamna pokpagi akoibada leiba mi leinadaba yumsing mai thanaba thorang torongkibani maduda KUKI khulai paiba singna khulngakpa khunjasing tanthoknabagi nongmei round kaya kapsalaki maduda khulngakpa singsu handuna nongmei kapki hairi Kangla pausena phongli Prime Minister na e-smart clinic project hodokre Prime Minister Modi na India government ki makhada leiba Foundation for Innovation and Technology Transfer Delhi na national program ama oina paikhalakpagi saruk ama oina Lordmark Industries Limited amadi United Bharat collaborate ki e-smart clinic project ama mang thagi kunithoida AIMS Rajkota hodokre hairi E-Smart Clinics Project asigi Memorandum of Understanding MOU amasu Lordmark Industry amasung Unat Bharat Abhiyan IT Delhi gasu khuriak pinakhare ngasi MOU sign taunariba E-Smart Clinic asina India gi tongan ba clinic singa E-Smart ki khuthangda online doctor unaduna anaba sing layengbada khudong chawa piragani hairi minute kun gi manungda e test toba result khangba amadi atai anawasing layengbada mamal yamna sangdana layengwa ngamhalagani hairi makhataba pawse su kangla pawde ge lokhosage sabungkho khunauda nongmei kapsilakre matam khara nongmei makol taba lepluraba matungda ngasi amuk hanna nongmei makol taba horakre pawasin hairibadi ngasi nungthil Imphal East District ki yangang pokpi police ki manung chanba sabungkho khunauda KUKI militant singna nongmei round kya kapsilakre KUKI militant sing aduna nongmei kapsilakhiba aduda khulngakpa singgi maikaidagesu handuna kapkhi loinana sabungkho khonauga thangnaba khulsingdasu nongmei makol kaya taba phangki hairi